Deepawali gi ngasi yaifraba numit loinana hiyangai gi nini panba adugumba ningol chakoba adi Manipur gi amata ngairaba adugumba ningol singi festival yamna maroiba sigumba ningol chakoba sina lakpasidayda Manipur gi praja miyam punamakta aigi tariptagi yaifa paujel pijari haidana ai hanmuktada thamjari loinana hoigi lakadoriba ningol chakoba siga mari lainana November gi tang ani sidayda koi maruina hapta kangjibungda hoigi fishery department na adugumba mayam gi khudong chana na bagi damakta hoigi fish mela ama sinjari mela asi thamibagi pandamdi hoi Manipur gi praja miyamda ahongba mamalda hadi yamna hanthaba mamalda hoi nga si fajana phanganba aduga praja miyamda khudong chaba piba gi pandamda hoi fishery department na pangthok chabani haidana sumaina thamjage adu Manipur gi praja miyam punamangna lengbira kanda hoina subsidize torba ahongba mamal da lepsaba adugumba hoi nga gi product mayam indigenous fish mayam ama puthokna hoi sem sajari aduna Manipur praja miyam gi damakta khudong chana na bagi hoi sinjaba adugumba hoi fishery department na sinjaba honorable chief minister gi liching makhada sinjaba adugumba program ama khakni haidana ai sumaina thamjage aduga loinana hariba fish mela asidayda fish mela asi khatana tana nga gi pothoksi khatana tana hoi gi agriculture gi oiba adagi hoi gi horticulture gi oiba aduga loinana hoi chingdagi chingmi singna puthokpa adugumba chinggi oiba pot mayam amasu hoi saruk yari haidana sumaina thamjaling baduni aduga loinana hoi gi internally displaced person singna puthokpa polam mayam amasu yawi aduga loina function asidasu hoi gi internally displaced person na singa hoi gi program hoi amani hoi sem saraga mayamda unanaba hoi sem sajari lakadiba tang ani sidayda Manipur praja miyamna hariba mela asida lengbira kanda yamna mapung phaba adugumba mela ama hoi ohanaba honaminasi haidana ai Manipur praja miyamda appeal tawjari